Manipur top channel ki mai kaidi ki maru ebi I pausung miyam na thamjari ahan bada BJP North East in charge Samit Patra na MLA sing close door unakri Emung manung gi ebi issue ni tongan bu wapam amata leite Samit Patra Se Minister N Beren resign tawbagi sirol Manipur gi Governor Ajay Kumar Bala da pisin kraba matung rajniti gi hausik oirakli ba phibam sigi matangda ngasi BJP North East in charge Samit Patra na Assembly gi Speaker Saitrapata da Imphal Hotel gi close door da tungan BJP gi MLA sing unakri MLA sing adu unaduna wari sananaba matungda caretakers Minister N Beren gama ki Bangalore unakri hari Paugi source aman hairibana BJP ki North East in charge asin Assembly Speaker TS Saitrapata da Mahut Minister Y Kemsan Education Minister TS Basanta Kumar amasum MLA TS Radhe Syam ga tungan unaki kariguma pung nifuga nipan sigi manungda anawbu minister amasum cabinet minister sing khanbigi wapamasi laikhai tadabigi wapamasi laikhai tadab tarabadi president rule lakpa yabigi oithokpa sauna lakpa yari February 12 fawbigi manungda anawbu minister ama Khalhaudaba tarabadi hauzik lariba Manipur Legislative Assembly asi Constitution ki Article 356 ki matungina matomta dissolve tawjakrabadabani Loinana February 12 fawgi manungre Assembly session samon tawdrabadi President rule laksaradabani BJP goinadi hauzik aruba phibam ama oiri BJP North East in charge Samit Patra na BJP ki MLA sing unakibagi matangna pawmi singna hangbo hangda lairibi issue asi imung manunggi oibu wapam ni hain phongdoki Loinana leadership change tawba masum tawdabagi matangna thoidokpa comment amata piyo habi yakidi BJP ki North East in charge Samit Patra ga unaraba matung MLA Y Kemsana pawmishing na unaba mada isuosi ki matangna party ki high command lorakpa phirep kudimakta members sing na yagani hena maru oiribadi Kuki amasu maitai community anigi marakta hanagumna nungsi sanaba phibam adu purakna bohonabani hauzik mangda tadunu lairiba wapamdi mausa ki phibam da hanjilakpa adunya ki Caretakers Minister N Beren gi mahutta kanana singadariba haina hangbada MLA Kemsana haibada party gi lairiba 6M gi matungina party gi high command lorakpa decision kudimakta members sing yagan haina phongdoki state asida hausuk lairiba rajniti gi sarangnaba sina president rule thamlakpa yabi oithokpa leiba ama lairiba sigi matangda MPCC ki president Kemeka Chandranama ki ex thagalaki bogoro lamada hairibana se minister N Beren resign tawkiba adubudi taran oi adubu state asida president rule thambagi wapam adudi yabangam loi Congress ki mekaidigi anobu lusingba masum anobu sarkar ama pame dubu state asida president rule gi mayokta party asina lei central government amiyam gi mandate ikai khumnaga dabani se minister N Berena no confidence motion maithi gani khangbarigi assembly gi mifamdigi mangoina resign tawboigani ma ke lengak session da asoiba leibidigi state asida tangta da phibam mayuk nari bani haina phongdokli amaromna Kuki Terrorists gi mathakta center akan mathabak lokholakadabani Maite Alliance ki mekaidigi Manipur lairiba Kuki Terrorist Organization ki mathakta center athubur akan mathabak lokhotpina bathak singkhre Maite Alliance ki convener khuyek piduna Union Home Minister Amit Shah da pisin kiba memorandum amada Bharat Sarkar ga suspension of operation suja thariba Kuki Terrorist Organization sing asina Manipur thuklibi irang asidi hiena sakthok hananaba madi makha sangthanaba thorang tarokliba kaya asi yenglaga center ki mekaidigi Kuki Terrorist ki mathakta athubad akan mathabak lokhotpiu Bharat Sarkar amasum Kuki Terrorists ki marakta sathariba suosi lakliba February 18 da matam loiragani handakta Kuki National Front ki militants singna afaba makal gi numaising pairaga football field sanakibagi video ama social media ra viral oirakibadu yenglaga terrorists ngasi kankhatuna thamlabra haibigi wohang ama tholakli handaki thawdo asi amukak thokpanati mamangdusu asigumba thawdo kya ma thokre aduba Manipur du lairiba Kuki militants sing ain kaina thabak sing sathaba matamda Bharat Sarkarna usinaduna leiba madi kankhatpagi thawong ama miyamna uriba si koknaba matik chaba thabak lokhalu Kuki Terrorists sina misa miyamna aki akhang pibaga loina state gi santi kehenduna leiba asigi maning tamra singnabagi thawong kya satharakli haujikti makhatana su sangdokpagi wafam leitrabanina Kuki Terrorists bu makutta khulai pairaga free thabagi thawong sing sathapang sumdi state asida central security force masing yamna thamlabasu Kuki Terrorists na masada singnaba yauduna khulai paiduna koisa chaliba sina tungda akaiba kya lakani state ki law and order ngakna bohonnabada akaiba kya lakani henasu pausna makhatari
अमरोमदना कांग्रेस न मणिपुर पीआर लाख पामदे के मेघचंद्र मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट कैसा मेघचंद्र की मैकेदी मणिपुर मियाम की मुद सिंधुना कांग्रेस पार्टी न मणिपुर सेंटर न प्रेसिडेंट रूल थमलकपा थमनरकनब होनबगी मयोक्ता लेगनि हारि कांग्रेस लुसिंगबसिना सोशल मीडिया ब्लॉग एक्स थगलक वरोलमदा एमपीसीसी न मणिपुर सेंटर न प्रेसिडेंट रूल थमनब होनब नत्रगन मणिपुर लेजिस्लेटिव असेंबली बु सस्पेंड एनिमेशन न थमनब होनबसु यारोय कांग्रेस पार्टी की अपामदी मियामना मिखल तौदुना खनब एमएलए सिंग असिगी मरक्तगी लुसिंगब खलग स्टेट की इंटरेस्टा अमदी डेमोक्रेसी ngakadaba सरकार अमा लेहनबदुनी हाइरेनसु पाउस्ता पाली मणिपुर टॉप चैनल की मैकेदी की मरुएबी इपाउसिंग म्यामना थमजरी अहानबदा कांगलेपाक की मैरादगी लखुसरगा लंबी मयाई फाउब डबल पार्किंग ओइसलकपदा लेंगाना तुमिना लेसिंदुना लेब करिगिनो मणिपुर की कोनुंग इम्फाल शहर मनुंग अमदी अकोइब मफमसिंगदा मणिपुर लेंगाना ngasi फाउबदा मतिक चाबा गाड़ी पार्किंग सिंग सेंबीदबदगी मियामना सनरीबा लंबी मयाई यौना डबल पार्किंग ओइसनबदगी मियामना सतोक सिन तौबदा अतुकी मतिक अवाब मेउनदुना लेरि इम्फाल मनुंग की मरुएब लंबी पौना बाजार थंगाल बाजार एमजी एवेन्यू बीटी रोड कंगला पार्क लंबी परिंग की लंबी की मनिंग ममांग थंग सरुक सिंगमदी इम्फाल मोरे लंबी परिंग की मोयरांगखोमदगी होरगा सेक्रेटरीट ऑफिस ममांग परिंगदगी हेड पोस्ट ऑफिस ममांग फावबगी लंबी की सरुक की नागेता गाड़ी पार्किंग ओइसिंदुना लैरि मसीना मियामना सरुक सिन तौबदा अमदी मखल क्यागी गाड़ी सिंग सतपदा अदुकी मतिक खुदोंथीब हाइबदो हौजिक मयोगनदुना लैरि ओइदिबा फिबम मसीदा मणिपुर लेंगा की मैकेदी करिगुंबा मियेंग अमता संगदना लैरिबसी यामना लाली यामना ngakliबदी मियामना सतनरिबा इम्फाल मनुंग अमदी अकोइबदा लैरिबा लंबी की सरुकता आईएमसी न सिंगबा मरी लेनबा अथॉरिटी न नियम लाना टू व्हीलर अमदी फोर व्हीलर गाड़ी सिंग पार्किंग ओइदुना सेल तानना होनरिबसी मियामना सतनरिबा लंबी हाइबसिदा पार्किंग ओइसिनबा हाइबसी यामना लानबा थवोंगनी अरानबा थवोंग असि असुमबोइना लेंगाना असुम सथबा तारबदी मियामना लंबी सतफम लेतबदगी अवाबा मयुगनबदा नतना मखल मख्या क्यागी एक्सीडेंट फावबु यामना तोइना थोलकपगी ममी ओइगनी ख्वाइदिगी हेना मरुइबा इम्फाल मनुंगी लंबी ओइरिबा पौना कैथेल थंगाल कैथेल एमडी एवेन्यू बीटी रोड सिंगबा लंबी सिंग असिदा लंबी मयाई हेंदोंना गाड़ी क्यागी पार्क तौसिंदुना लैरि ओइरिबा अरानबा थवोंग सिदा ट्रैफिक पुलिस अमदी मरी लेनबा पुलिस सिंगना नियम लाना लंबी मयाई हेंदोंना गाड़ी पार्क तौसिलिबासी ताकथोकनबामदी आइनगी ओइबा थबुक लखोनबा होनद्रिबसिनि अमरोमदा मिया मरक्तगिसु वखल तादबा मियोय कया योरकपदिगी ngaksaw thikpamong utuna lambi miyai de gari park tokshiliba yamna sumdabane aduna manipur lenga amadi wakhal tadaba miyam ani gi marakta niyam sumna lambi setok sin tawwa pamjaba lebak miyam dagi aduki matik khudongsa daba madi awaba haibadu heli asugumba thawong sina imphal sar gi masak thian badana tana lambi gi khudong thibi kya thokna bigi maram heli amaromda leiba asi ain sanhadraba kangkhong sairaba लंबी चटपगी नियम लेतबा लेंगाक ससन लेतरबगुम उहली लंबी हाइबसिदी मखल मखा क्यागी घरी सिंग संगफम ओइगदरिबनि मदुना मरम सादना लंबी मयाई फावबा यौना पार्किंग ओइसन हाइबसिदी अदुकी मतिक नियम लान बथबा असि करिसु लेतना खंदुना मनिंग तौना चथहलिबा असि मणिपुर लेंगा के असौबा असोयबा मनि मदुना मणिपुर लेंगा ना अथुबा मतमदा इम्फाल मनुंग अमदि अकोइबा मफमसिंगदा मतमग सुनबा गाड़ी पार्किंग क्या समकत पसुंगनै लोइदना ट्रैफिक पुलिस की मपांगल हेना कंखन अंदुना अमदी ट्रैफिक पुलिस की लौफम थोकपा मथौदांग मसक खंगना पांगथोक्तुना लंबी मयाई फावबु यौना गाड़ी पार्किंग तक्सलिबसी फगतुना फाइन तौदुबा यादी हाइबदु खंगंदुना लेबासी लेंगाक ससलैरि आइन चनबा लमदममनि हाइबदु लेंगाकना थबगन उटप सुंगनि हाइबा कांगलैपाकी मैरागी एडिटोरियल म्याम स्पेशल कंटेंट मोइना म्याम थमजरी मखासा थरक पोइना तो पापामना सिक्योरिटी लौथोप यारोय हाइदुना खोंजंग संसिंख्रे कुकी नार्को टेररिस्ट सिंग मीतैदा लंदादुना लाक्लिबसिदा काइनौगी मियामबु ngak सेंदुना लैरिबा सिक्योरिटी सिंग लौथोप यारोय हाइदुना काइनौ थोंथक अवांग लेकाइदा खोंजंग संसिंख्रे खोंजंग अदुगा मरी लैना
Repti kaubi maira paibi nupi amana hokiba sanglaba matam asida kuki singna ngahak laitana bom kapa numai kapa amadi drone sizinaduna miyama kian khangali basida security singa sina ngak sienduna laklibani security singa si kariguma miyamgi apambagi mayokta lauthokpa tarabadi akan khongjang changsinbaga loinana tidim lambi phawba thingbagi khongjang changsilakanaki W Homesor kauba lekai miwe mana makhatana security singdagi khulai lakpa madi munbagi thabuk satharibasi kudakta tokpiu kariguma miyamgi apambagi mayokta thabuk tawraklabadi kainaugi miyamna yaba ngamloi loinana misi mina maihaulang foktana ngasi phawpa lairiba security singasi matingani mari lainaba ASP DC nasu mafam asidagi security lauthoktana ba pungning singsinki atopa pawmana mahiroi singna matau karamna kidana exam thagadagi habigi matangda awareness pangthokre ngasi Board of Secondary Education Manipur na sinduna mahiroi singna matau karamna akiba yaudana exam thagadagi habigi matangda parikya research haiba timasida awareness program ama bosem gi conference hall da pangthokre hari thauramasida bosem gi secretary Shijaguru Mayup Zitiana Fungdokibada, February amas March Thasi Mahiroi Singuina Asoba exam Kia Labana, Thasibu exam gi Tha in Skone. Nasi Pangtu live awareness program sina exam Thavada, tension free oinamadi, Matokram na Mai Pakani Haiba, Kangananaba, Mama Mapa Obisingamati, Oza Singidama, Pangtu Kotoramani, Loina Tauramasi Prime Minister Narendra Modi na Mahiroi Singa, Unabigi, Wakalamadi Pukningi Aset Pirep Singh. Pirep sing laigada sing adu mahiroi sing da yenganduna awareness pbgi thorom amani hainasu mahakna fongdokhi amaramdana PAWF ki taragatri subama pokumon pangdokre iraiba ki damak thawai kubak da haptuna 1891 gi Anglo Manipuri War thauna phana lanthengna khiba aikhoi gi athaubu singbu loi thakhiba Andaman and Nicobar satuna athaubu singi khungul libigi aibu singi thijin khongsat am lakliba August 12 ri satuna ikai khumna utpaga loinana Tripura da mitei singna ihan hana khunda khiba mafam Mekhali Pardar mitei sing khundarami haiba tungi mirol khangana ba panamda ningsing yumbi ama yungmana thaurang tawragani haina Patriotic Writers Forum Manipur gi secretary Rakesh Naurem na phongdokre wafam singa si Manipur Press Cup ki lokta hol pangthokiba forum asigi taragatri suba ma poknumi thaurang ga mari leidana manu phongdokibani Rakesh Naurem na makhatana phongdokibada forum asina hek linkhalakpa leptana Ayiba singi thijin khongsat asina Assam, Tripura, Meghalaya, Bangladesh amadi Myanmar singbalai pak singda soizaina na khunda khraba mitai iraisa singi khungul lidun lakli kumza English singani ga kungo homdoi Tripura gi lansi Murada lamyan bi rawbot ki mitam khinma ngamkhre English singani ga kungani thoi da Kasar gi Lakhipur Palarbon da su lamyan bi rawbot ki mitam amma khingkhre haukibi English singani ga kunga mari gi December 10 gani thoi da mathang sina lamyan bi rawbot amadi nopi lal gi mitam Assam gi hozai da khingkhre forum asina Manipuri loina sirol amadi nat yokhana ba honaduna lakli makata na su hona higane ke forum gi president Nauroibam Kamaluang Hanagi president gi school Koirakpam patron member Dr. Lestram Anthony amadi Wahengbam Hemabatina puna president member oiduna pangtokiba thoramadda forum gi laikhidraba president sing editor sing patron members sing amadi life members sing gi photo da hekaleka tamduna ikai khunabsu ki thoram gi manungsana tungan award kya phangaklaba forum gi luproi taragani thoida lengyan amadi sakhangse piduna ikai khunabut ki ngasigi thoramadu gi manungsana forum gi founder secretary OC Mairana forum linkhatpada thengnarakhiba awa nungai gi wapum kya paudam khiba ga loinana forum asina leptan singthaningai oiba thabak thoram sing pangthok pangamlakpagi harau nungai ba phongdok khenasu pausna makhatana pali